Gasi kay sampata la iba ipsagi office ta handag UCM gi office may nitom na chakhibagi matangda CSO tarama gi punma mipham ma pangthoktuna warep kaya loukhre ai tribo tombi khuman na may tangba loduna pangthokki ba mipham maduna kopna khana nainarba matungda warep ahum loukhre warep sing adudi thasi kunumdoi gi hingda lamfel da liba UCM gi office ta sakhang da bakulai medik chana paiba sing na koishilaga gate nam khaiduna changlaklaga office thugaiba leiba kilan oiba yamna maru oiba document kaya mai thakiba office ki laptop Desktop, TV, gas cylinder na chingba manghankiba office sana ba mayam na panglakpa yamna percent fa mangkiba masung aroibada office may na tumna thakibagi matangda nungaitaba masung yamna kupna yaningdaba yamna kanna yaningdaba phongtorakpa UCM asi Manipur gi apunbagi saktam masung territorial integrity ngaknaba komja English singani ga amada same to ngasi fawba leibaki thabak thoram kaya pangthoktuna lakpa Manipur gi apex body mani loinana UCM gi office ta kokomi gi temporary office oiduna leibaki hauzik thokliba irangbo state the center lengakta tu matamda loishina ba khona riba lupne makhoi gi su office ta thamba che chang amasung maroi ba polam kaya mangkhre amasung mai chakpada yaukre sakhang de basing na mai thakiba si leibaki oina changno mangjabani masibu yaning da ba phongtokpa amate Manipur state amasung miyam gi oina leiriba UCM office ki thabak thoram da yaning da ba amasung pam da ba kaya leirabasu haktheng na unaraga wari sanabiu matung tabada asigumba khunai gi oiba panghan takhan ba pam da ba thodok tawbidana basu apil tawrakli